Sahi lising kaya amagi itihas laijaba tongan-tonganba furup kaya mana khundaba amadi ching amasung tam animakna siamba Manipur state asida tongan-tonganba furupki lochingba kaya mana state asigi oina chief minister thengkhang kaya rakta oikhre Meitai pangal maraktagi Muhammad Alimuddin chief minister oikhre Naga furupki oina jangmaswa saija amadi risang kasingna chief minister oikhre Meitai furuptagi oina Meitai macha luchingba taruk taret henmana chief minister gi phamma sipai khre Masimak oidunasu kuki furupki lochingba amatana ngasi phawbada state asigi chief minister oikhidre Manipurgi puarida amukta thoktaba mawongda handak state asida khundaminariba Meitai amasung kuki furup anigi marakta hana sunabagi phibam furupki oiba irang ama lakpasina khwaidagi laibak thibani haibada mataraki Nagaga kukiga adum khanaki adubu adum tinarakhi Meitai pangalgasu Tajanadaba mawongda yumphamda tokngagi langda thuduna ing 1993 gi megi tang ahumda furupki irang asisu thokki adubu Meitai amasung Meitai pangal marakta sana sinana ngasi phawba nusinana laiminarakli adubu handak chatkiba ing 2023 gi megi tang ahumdagi horakhiba Meitai amasung kuki anigi marakta muknaba lanasida Ingna chikna laijaramba ibikhraba state asigi tongan-tonganba furup kaya mana khundaminariba state asida maigi ching pokhairakhi ngasi phawbada sahi helaba phawbada irang asigi solution amata purakpa ngamdre state asida laingak saswan tawriba BJP gi sarkar gi chief minister oiriba Sri N Biren mahaki ahanba amasung anishuba tamda kari soikhidaba haibasina wafam ama oiragasu N Biren Singhi Lengak Sasongi Matamda Purup Anegi Kanglupki Irang Amana Amabu Yengthinaba Hana Sunaba Thokpada Natana Purupki Oiba Tonganba Politikengi Administration Ama Siamnaba Honorapagi Tanja Sida Leadership ki crisis laibagi mawongda amadi Sri N Biren gi Lengak Sasongi asoiba kayana Purupki Irang lakhanbagi machak oirakpana Chief Minister N Biren bu Chief Minister gi phamdagi lauthukningbagi sindokningbagi wafam kayama tongan-tonganba source dagi haukiba matam kaya asidagi phangnakhre wafam sing asi media gi report singda puthoknarakpada natana tongan-tonganba political party amadi miwai kaya amana puthoknarakpa magi oiba wafam sing thamnarakpa asidagini matang swai sida yumthangnariba state singdagi phawbada Sri N Biren gi sason asi yaningdabagi kholau kaya ama thulakhibasu leikhre Asuk luraba laibaki isuda crisis lairaba chief minister gi misak ama party high command na sindokpa natragana chief minister oiriba masana moren ground da pham thadokpa ga loinana party manungdagi leader amabu chief minister oihanbagi thodok chanadaba natte haujikti kuki gi apex body organization kaya amana Sri N Biren na chief minister oiri phawba hiram amatagi oiba wari sing kuki singa sanaroi phongdorpa danatana home minister na siamkhiba Peace Committee asida Chief Minister N Biren yaubanina kuki gi mihut kaya amana boycott tawkhiba leikhre Home Minister Amit Shah gi Surasanpur gi khongchattasu kuki gi lochingma sing aduna Sri N Biren bu Chief Minister gi phamdagi lauthuk u haina dabi tawkhiba leikhi thokliba irang gi mata asidadi atopa lochingba amabu Chief Minister ohenduna lengak sason hen afaba lambida purakpa ngambra haibasu yengba mayaraki natragana kuki gi lochingba amabu Chief Minister oihellaga furupki muknariba irang asi loishinba hekta ngamadrane masidani kuki na tawriba ningai asi Sri N Biren gi mahaki lengak sason gi matamda chinggi lamda oirakliba fibam kaya ama khanglu uraga leibak miyam kannabagi damakta thoksin thorang kaya ama lokhatlubada kuki singi marakta omduna leiba maigi ching asi pokhairakpa gummani kuire maigi chingdagi asaba manil kaya ama maikhu kamthurakpa Haukiba sahi kayagi mamangda COVID ki mamangdagi chingda leiba kauburugi laifhamlenda ching karaga ahing ama yarektuna lai khurma chatpada thinglakhiba laikhi makoina kauburugi singsang asibu kaupuru haina maming thonkhi aduga thangjinggi chingsang asibuna thangting haina maming thonkhi masina siloidri lamdam masida anauba chin kuki gi furup kaya ama Myanmar da irang thokba thidana changsilakhiba kangbogi Politiken gi thinker kaya ama throktuna ching amasung tam ani khaidoknaba
Manipurna India tinkiba matam amada merger agreement yaukhiba Manipurgi pak chaubadi square kilometer chachetlomgi saruk khaktani tampaki lam khaktani chingi saruksing amata yaude chingi lamsing asidi chingi ipaipu sing aduna thambiramba lamni haina aranba pau kaya amasu sandorakhi masina maram oiraga chingi lam kaya amada honglakliba climate change na thogalakpa awaba khudong thiba kaya sibu thingnaba umang yokhatpa amadi protection of reserve forest ki thosil thorang kaya ama sarkaran lokhatpada huki singna athingba pirakpaga loinana sarkar gi war on drugs ki mayokta umang hena mai hena thadoktuna popi thabagi thabak kaya ama chatharakpa kaya sigi mathakta tampaki lam akoibada leiba umang amadi forest ki area kaya ama lepa leitana mai thadorakpa kaya gi ithillasina masigi sahum masina mamang sahi gi April gi tang kun gani panda Surachanpur district ki headquarter da open gym ama sport complex ama state asigi chief minister na sangaga daba mamang nimitta mai tharaga mang tahan khiba amadi akanba irang sarkar ge mayokta sagat khiba asina omdun lerakhiba mai gi ching asi ahanba labagi angangbagi mai gi mahi adu chantharakpa hawkhibani matam aduda kanagumba amatana leiriba sarkar asina su nachungba laikhide mathangi numit marini mangani suba adudadi megi tang ahumdadi mai gi ching adu tamthina pokhairakhi maikei salai khangdana kapthurakpa mai gi chingi asaba laba mayam aduna ngasidi lanbung ama oikhre amabu oire sarkar na paikhatliba war on drugs amadi protection of reserve forest ki thosil sing asidi paikhattaba yadaba thosil thorang ngaktani lamdam asida mahu sadagi ching amasung tamgi marakta popi amata thanarakte chingi lamda popi tharakpaga loinana pak sanna umang kokthokhtuna popi thabada natana anauba khul kaya ama singsang napom kayada lingkhalakliba hengalakliba asi Myanmar dagi haijilakpa chin kuki gi group sing asigi ithil amani popi thabagi thabak amadi anauba chingsang gi khul chamgalakpa asi kuki tariba tengnopal Chandel Churachanpur Pherjol Kangpokpi gi district singda henna chatharakpa asinani sarkar puthurakpa report amada ing 2021 phawada state asigi chingi lamda nagagi khun chamariga Yengkhai humdoi leibada kuki khun masing asina lising amaga chatrukka supna nipanda lakpa asina mayak sengna ani asigi khenaba asina khangle chingi lamsing asida popi paktakna tharakpagi ithillasi kayamuk yamna kanbagi haibabu tampaki lam kaya amada khun kaya amada drug ki factory kaya ama leptana lingkhatnarakpa asini sarkar asina su kaya ama thugai khiba leikhre miyoi kaya ama kani gi langda thunaba drug ta laichunaba hotnarakpa asi thingba amadi Manipur gi jati ama mangkhigedabadagi kalhaunaba hotnarakpada maru oiba sarkar gi thosil asidi tangai phadraba thodang amani nakan amaromda umang kaya ama lamai thaduna singsang ayamba nongmagi maru koklakpa asina state asida climate change ki chaifu adu thengnare state asida umang singasi leiraktabadagi turiangi ising kaya ama kangkhre sing amasung tam animakta ising phangdabagi awaba kaya amasung mayuknakhre chief minister ama oiba asi leadership ki quality leitaba yade khudimak asigi makok oigadoribani isam samna team amagi captain ni apha phatta khudimak asi yengadoribani amaromda hairagana sipai gi battalion amagi makok commander aduni makok oiriba commander aduna mathau masak khangdaba lamhen tuyenba sipai sing adu law khongduna kihalli karigumada makhong thilli mamit mana suktoktuna amuk hanna aranma thabak kaya ama tawdanaba warning supi makha taba aphaba officer sing asibu marup mapang oina loinai afaba thabak tauba sipai sing mana piduna thagatli masida oirakliba lamdam masigi saktam kaya amada Sri N Birensu miyam miluchingba ama oina chief minister ama oina piendaba tholakpada asaba utpa khutum singba mitna lauthokpa khudom minat thin taktuna miyam praja asibu khanghan bahaibasi leader ama oina sarkarna paikhatliba khongthang kaya asi mai pakhanaba hotnaba asina henna maru oirakpa asini masi maya masi tawi haibagi damakta N Biren Singbu anti kuki anti tribal chief minister ani haige dawribra matam amada Sri N Biren asi chingtam animak asibu chang manana thong manana chokhatpa pamba hotnaba miyam na pamnaba miyam gi chief minister amani haina launa khiba laikhibani adubu haujikti state asida akanba lanbung ama oikhre maitei amadi kuki phurup ani gi chamlaba praja sing adudi awa maisa nangle
Tangdu leitadraba asuk luraba leibaki tanja sida atopa luchingba amabu state asigi BJP ki Chief Minister hapa oihanba anoba mayol amada chonghanba ngamgadra haiba asini. Sangyeng ngasi thabak oina onthoklaba matamda luching puren misak adugi pukninggi ihul laingak sasan pubagi haisingba santi purakpa ngamba miyamna pamnaba Chief Minister oirabra haibadudi tawthorokpa thawongsing aduna makhanglagani. Chief Minister ama oiraga tawningba tawba yaba natte. Council of Minister sing asidi hi amanda pulapna tongminaba luplaga lup hinglaga hingba swim or sing together haiba adumakni. Chief Minister di miyoi ama hekta oiba yai tawbadabu. Chief Minister ama oiba haibasi mating leiba leibak miyamgi kathokpa ngamba jat bijat kaidana laingak sason haiba misakti oiba mataraki luribadi hojik oiriba phibam asidabu kanana Chief Minister asi oiningadawribano.